Ngasisu mol nom dani haiba Kuki Nupi kya thoralaga saitu oitu paiduna laikhibagi video footage sam social media singda sandurakli operation na bol ko ve nu tyo pan anasatan na laven ane ting do na ve pai lut ki ding a go no hen nu tyo he ki ho kom lai tao nu tyo hom kom hoi lai mun na jo hom the hu go center for cho ta ke bol cha de ngen Atopa maruiba pau mana BJP MLA singa national leader singa ngasi pung ohumda unagani haina thaurang lamba tauramba singandu matam khra thintakre hari thajani wariba pau mana BJP MLA singa national leader singa ngasi nungthelgi pung mariga minute nifuga manga taba matamda unagani haina report phangni loinana alliance party singi oina di MLA singa numidang pung 3 ta unaragani haiba pau shini makha taba update ngamina si Mapu na haibi inbe MLA sing na haibadu mayek sing na takli Manipur miyam ki mihut oiribe MLA sing na haujik laiwa asida thokliba irang asi lusinduna tangdu laitaba Manipur ama oina ba hotna biyo haijabada ngasi phawba tabidana thabak oina pangthokpa ngamdana lairakhi ta sieng na hairabada aikoi ki MLA sing asi miyam ki mihut oiribani lawmaker ni haibisi masana masabu kaujabugum na tori yamna ngaklibadi Manipur da PR lengak sasan lairabasu Manipur Assembly suspended animation tawduna लिबनीना अखोई मियाम की मिहुत ओइरिबे MLA सिंग अदुमक हिंगली लेंगा अमा सेमनबगी थौदांग अदु अदुमक लौब यारिबनी अदुबो MLA सिंग अमा तोयना पुनसिंदुना अनोब लेंगा अमा सेम बंगमदना शक्ति मुन्नबगी लांगदा MLA सिंग की मरकता लैबाकी इरांग मर असिदा उंखतनदुना लाखिबदगी अनोब लेंगा सेम बंगमदबनी तसेंगना हायरबदा BJP गा सतमिनरिबा पॉलिटिकल पार्टी की MLA सिंग पुनसिनबा तारबदी पुन यांखैगा मरी लैरी Maduna anoba lenga ama siembagi masingdi hendokna leiri adubu karigidamukta anoba lenga ama siemba ngamdana leiribano haiba tarabadi aikhoigi miyamgi mihut oiriba MLA singna leibak miyamgi khanna thabak tawba pamdi masagi oijabana mang tharaga thabak tawba pami haiba sitakpani haibada thoina la loidra khali yamna ngaklibadi nahal makhai anoba lenga ama siemba ngamdana makhoi masil mukhaina duna leiringe serasida pia lenga ki matamasi handak February 19 da sahi ama phaduna loigadore maduna constitution gi satna kanglon gi Launch ki matung ina di February 19 gi mamang anoba lenga ama semhaudrabadi pia lenga sangtha bahaibu oigadoribani asiguma sera sida center ki BJP gi lusingba singna Manipur gi MLA sing January ani ngarang phawgi manungda Delhi da sanglaktabi yaroi haina koksilakpa matamdadi khoiden masa paibugum MLA sing Delhi da loina mok paisinakhri oiriba phiba masina takpadi aikoi gi miyang gi mihur oiriba MLA sing asi Delhi gi angam athau haibadi makhoi gi mapuna haibi inba ngaktani haibadu tasing na taksari masi khwaidi gi ikai ni ngai ni haiba yai loinana Delhi dagi sabi tharaga satpa gari ga manari mapuna lepo hairaga lepa satlo hairaga satpa phammu hairaga phamba masagi wakhal lauksingna thabak tawba ngamjadaba MLA sing haibadu takpani haibadu tasingna takli Delhi gi lusingba singi makhong konduna anoba lengak semjagi haiduna haijarudrabasu Bharat Sanvidhana makoida piriba mathau mangam gi matungina anoba lenga ama semagi khudong saba adumak piribani adubu aikhoigi MLA singi marakta anoba lenga ama semlak matamda Chief Minister gi pharmacy Mikanaba MLA singi marakta masing yamna songthorakpa loinana kem phawbo tawnaduna misam khomnabagi BJP gi MLA singi marakta su khaibok taaduna leibadagi anoba lenga ama sem ngamdaba haibadu oibani Manipur gi MLA singi marakta sakti munaba amadi CM oiningbigi wakhalda kangkhong saiduna makhoi amaga tinaba yadri haiba Delhi gi lusingba singna khanglabasu masa mana oiriba Manipur gi BJP gi MLA singasi warak watimduna amato ena punsinabagi thabak paikhatana laki Kau thabugum thadokuna thamki masigi mahina irang thokliba lamda masigi leibak miyamdi mapi mapa leitraba lamja saragum awabagi ipakta irang naduna leheli asumna miyamgi mihur amu oina masagi mathau masakhangja Bharat Sanvidhana MLA amada piriba mathau mangamadu phawba masakhangdana leirakpadigi haujik oiriba Manipur gi awab phiba masi oirakibani adubu mapuna sanba manai haibadu aikhoigi MLA sing asi oire mapuna korakpadigi Delhi da paisingkhre anoba lenga ama semlagani haibaromda haraunari adubu
ꯃꯁꯥꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯅꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅ ꯂꯧꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕ ꯑꯁꯤꯃꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯄꯨꯅ ꯆꯥꯟꯕ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅ ꯃꯄꯨꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯃꯨꯟꯅꯗꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯐꯣꯡꯕ ꯌꯦꯛꯅꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯄꯥꯀꯤꯁतान की फोर्सिंगना बलूचिस्तान मखा ताना टेररिस्ट 22 हटख्रे पुन्ना 139 सूरी पाकिस्तान की इरांग थोकनब खा नुंगसुप थंग सरुक बलूचिस्तान प्रोविंस ता कोऑर्डिनेटेड टेरर अटैक संगी मतुंग होकिबा नुमित निनी दा सिकिबा मिलिटेंट मसिंग पाकिस्तान की सिक्योरिटी फोर्स न अतोपा टेररिस्ट 22 हटकिबा गलोइना पुन्ना 139 सूरी हैना सिक्योरिटी ऑफिसर्स सिंग तुकाबा नुमित फोंदोख्रे इथने बलूच ग्रुप सिंगी मिलिटेंट सिंग थांग नुमित तुवान मफम सिंग अटैक सिंग तोखरबा मतुंगदा काउंटर टेरर ऑपरेशन होखि नुमाइजु नुमिकी नुमिदांग दगी सिक्योरिटी फोर्स सिंग मखा ताना टेररिस्ट 22 हटकी हैना provincial government की spokesperson Said Rinnan थुकाब नुमितसु फोंदोखि हैरि मांगनाखि मखा ताबा प्रोसेस अमसुम आइडेंटिफिकेशन की दम हौजिक फावब हक्सांग सामगो हुमफुगतरे हॉस्पिटल सिंग थाखरे हाउकिब नुमिनिनी द मिलिटेंट सामगो हुमद्रागतरे हटकी हैना मांगना मखा ताना फोंदोखि रिन्ना हाइखि हाटखिबा टेररिस्ट की मनुंग अयामना बालूच लिबरेशन आर्मी BLA दा यावबने मसुम अतै ललहौबा कांगबु सिंगदगी मतिंग फंखि टेररिस्ट सिंग असि हौकिबा नुमिनिनी अटैक सिंग मनुंगदा नत्रगना सिक्योरिटी फोर्स सिंग मखोइ फानबा तानबा मसुम क्लीन अप ऑपरेशन सिंग चथबा मतमदा हाटखेनसु माना मखाताना फोंदोखि टेररिस्ट आमगा निफुगा मंगा हाटख्रे नुमाइजु नुमिता बलूचिस्तान चीफ मिनिस्टर बक्तीना मखाताना फोंदोखि तेंगनौपाल की खुसु खुलाई सिंह फंगली IED तरागनी पान पोखयानख्रे पुलिस कंट्रोल रूम ना ngarang थोप सिरोल अमर तेंगनौपाल PS ना कोलीबा बोंगमोल अमसुम SL जौगमदगी मैगजीन का कोनब AK-47 राइफल अमा पिस्तौल अनि सिंगल बैरल अनि मरु तरामथोई empty case तरेट wireless set अहुम combat dress की खोंग्राव पियर अनि खुंगु पियर अनि IED गियर सिंग रिकवर तौबगा लोइना IED तरागनी पाना मी सोवंदना पोखयन क्रियारी हेरोइन के कोनन मियोइनी फारी हेरोइन नंबर 4 के कोनन इम्फाल ईस्ट डिस्ट्रिक्ट की मनुंग सनबा पोरंपाट पुलिस स्टेशन कोनबा न्यू से कोन लैबा ट्राइबल मार्केट की हेरोइन नंबर 4 ग्राम समरी के तराग त्रे के कोनन मियोइनी फारे हैना पुलिस न कंट्रोल रूम दगी थादोरकपा चिरोल अमन फोंदोरकली हेरोइन नंबर 4 के कोनन सिक्योरिटी फोर्स न फगलबा मियोइनी दुर इम्फाल ईस्ट डिस्ट्रिक्ट की कोलाप्ती मयाय लेकाय दगी MD मुस्ताक अहमद से कुनगनी पानमरी थबाल डिस्ट्रिक्ट की खेलाखोंग मयाय लेकाय दगी राजखान से कुनगनी पाने मखोयनी दगी हेरोइन नंबर 4 का कोनना होंडा दयो DLX अमसु रिकवर तौब ngamle haina sirol sina makha tarakli सुगी ग्राउंड रूल ngakna satlibra haibadu yengsindu khangananaba center taksingkhri tuan kuki lalholup singe India lenga ka khuyek pinariba suspension of operation sugi ground rule sing sabsana ngakna satlibra haibadu yengsindu mayek singna miyamna khangan biu haina indigenous people forum Manipur amasum foothills naga coordination committee na union home minister Amit Shah amasum Manipur gi governor Ajay Kumar Bala da taksingkhri union home minister Amit Shah amasum Manipur gi governor da pishinkhiba memory नमदुर यावरिबा मरुइबा वफमसिंगदि इंग्लिश ngani gani pana formal oina khuyek pina kiwa sugi agreement asi state asi da santi amasum tangdu leitaba phibam purakna bani haiduna satnarakhibani lainga ki laidi ba record ki matungina Manipur gi tongan district manga su keder lisingani ga sama go humfugo tare tuan ba designated camp sing thamni amarom the english ngani ga kunga manga da sugi agreement loikraba su agreement asi gi ground rule khara semdok sadolaga makhatan agreement asi sangdokhibani adubu khulai paiba ko ki militant sing maning makhatam na sadok sin tawba toina thinari haiba thawng sing asi miyam gi safety amasum security da sound sing na boiduna miyam gi punsi da thoning da thawdok ya tholakna bagi maram oiri hari